Indian Defence Force ta thabak tawba leikhidreba mioi ama yauna Manipur macha ahumda Shaurya Chakra lishingani kuntaruk amadi Bir Chakra piduna ikai khumnaba utkre ngarang New Delhi da pangthokhiba Defence Investiture Ceremony lishingani kuntaruk Phase 1 gi thorumda Manipur dagi Major Laishang Them Deepak Singh mioi ase 11 para Special Forces thabak tawba mioi ni hariba mioi asida India ke President na Shaurya Chakra lishingani kuntaruk piduna ikai khumnaba utke masigi su mathakta Operation Sindhuda Thauna Fana Lanthengaduna Thawaina Ponta Pikraba Sub Inspector CTGD Deepak Chunga Khamda Bir Chakra Posthumous Piduna Ikai Khumnaki Mahaki Parent Singh Chunga Kham Ibemal Devi Amadi Chunga Kham Bon Bihari Singda President Draupadi Murmuna Bir Chakra ki Mana Du Piduna Ikai Khumnaki Amaromda Indian Air Force ki Squadron Leader Oiriba Rizwan Malik Tasu Bir Chakra Award Piduna Mahangna Operation Sindhuda Lokhiba Thodang Adubu Singtha Pakalonina Ikai Khumnaba Utke Manipur ki macha ahumna sugumba lemjinigai oiraba mana panglakpada Manipur ki Chief Minister Yumnam Khemchana nungaiba amadi thagarpa phorokhi pakalonina mokhoi ahumna leba asigi maglawriba thodang asi harokliba mirolna tamjinigai oiragani haire amaromda Manipur ki lok bhaban gi maiki degisu Manipur macha ahumna sugumba mana panglakpada thagatpa amadi nungaiba phongdorakle प्रधानमंत्री जनजाति आदिवासी न्याय महा अभियान पीएम जनमन अमदी धरती अबा जनजातीय ग्राम उत्कृष्ट अभियान की मखादा चिंगी डिस्ट्रिक्ट सिंगी ओइबा मोबाइल मेडिकल यूनिट तरा हुमदोई ngasi मणिपुर की चीफ मिनिस्टर युमनाम खेमचाना लमथाखरे लमफेल लेबा डायरेक्टोरेट ऑफ हेल्थ सर्विसेज मणिपुर न सिंदुना पांथोखिबा थोरम अदुदा मणिपुर की Health and Family Welfare की Commissioner cum Secretary Suman Singh Health Service Manipur की Director Dr. N Hemant Kumar yauna tongan ba mokok thongbo official sing saruk yakhe ngasi lamtha ki ba gari trahom be adu ki so sing su Kangpokpi Chandel Chuchampur Kamjong None Ferjol Tamenglong amadi Technopol gi CMO sing da Chief Minister na khusinakhi thoromadu ko melena Chief Minister Yumnam Khemchan hai Chingi manung hujin ba mafam sing da leiri ba miyoi sing na ana ayagaw pumatamda chathok tushen tawda awaba kya mayok na badu khada orebasu kokhanabagi wakhalonda gari sing asi makhoi makhoi gi CMO sing da khusinabani haiki maximum medical facility healthcare medical facility koi valley da leiba and sing da leite haibunate sagi amna remote areas sing bi treatment of lakpa tungchado mayambu sigi Bharat ke Pradhan Mantri Narendra Modi ke asan mi sina asi khada usmatin pahnga magni hazur Detonator amadi gun powder lauthoklaba tangkhai ta thoklaba hand grenade piece humphu yonba lakpa nupi ahum fare hairi SKTV news to phangwa pawgi matungina Singjamai PS ki manung chanba Singjamai fura makhong da leiba nan Manipuri amana phamba yote thangte khomduna paidega thamba dukan amada keji kun romgi chang ogedaba poram singadu puduna lakpada Singjamai police station ki commando unit amana fakhivani haire faraba myo singadu mayang Imphal PS ki manung chanba irong mayai lekai dagini haire Singjamai police ki team amman laktuna makha taba thijin humjin bagi thabak tharba matungda myo singadu police station da puduna makha taba wahang pahang chathagani haire